Federation of Civil Society Organization Focs ki Mityeng Makhada Eco Network Manipur na support tawduna Ningol Club amadi Humanity Service Foundation sinduna Jenims ka kutsam naraga Jenims Blood Center da athobi ima singda kathok chabai haiba team da awareness kam blood donation camp ama pangthokre ngasigi camp taduka mari leinana Focs ki president BMI masahana haikibada nauribi nupi macha sing yauna blood donor ama oina ba thoglak pasi yamna thagat ningai ni loinana blood donate tawbada amang ba leite masina migi punsi kanbane haiba asi miyam puna khangminasi haiba wafam thamki ngasi gi blood donation aduda Dr. O Gitchandra Associate Professor Blood Center Jenims na donor singda marik chumna EP begi kanaba sing khanghanki amadi masigi camp taduda nupi donor sing yauna punna donor kunmanga na EP ki